ngasi February ki tang 19 2025 ki aina Borhat ta lakchabagi Borhat ta leiriba maitai pai chai chlinau mayam unajabagi ahum suba aroiba saruksi oja mutum bandana gi yumdagi hojage ojagi mamau nupina langbidana akhoi mi mari Guwahati dagi lakpiba mari ga akhoi mari Guwahati dagi lakpiba ahumga chak haw na nga thongba haw pijabire ado oja bandana na akhoi lekai gi mando aina uchagi baduda akhoi lekai gi oiba mifam mama pangthokna baju chinbiri akhoi changjarakhiba matamda hौजिक पुंग क्या तारे पुंग अनि मखाई तारबा तासिले अदो ओजा बंदना सी ओजा लारिक से क्या मुक याम तंबी होया ओजा एक अंडर ग्रेजुएट नि जनरल दा अदे हिंदी जना मास्टर डिग्री तौवे बा सिदै जा ओजा गी खंगजबदा प्राइवेट स्कूल लमदा ओजा ओ बिरमी तोखिबनी तोखिबै मरम से कैनो तोखिबै मरम ते 2017 दा ऐसे कैंसर नाबो ओइना चाही मरम स्कूल काबा ngamगिदो अदो आइगी महुता अतोपा ओजा माने लौगिबा अदो आइना जो थादोंनिङे इचासु दुइ मतमदुगा थबक से ओइरबनिना चतु चसिन वाने ना तो अदगी ओजासी अखोगी मणिपुरी सिंगिदमता खंजाबा मरु ओइना असम द ले ओजाना लारिक अहुं ngasi बावदा फोंबिरे ओजा अंगता असंगबा अतिया मिते रोंदा अदो मिते रोंसे सिगा पाबिनाबा लेति अदुना मनालिसार आगे असिना हाही मोनालिसा हाही आइना कोगी ओखोमिया मरोंदा असोमियादा अदगी अमना अखोय असि अखोय आइना लौदा सदोल हाइरा सतदल लाइदे थंबाल हाइबा ओ सा अखोमियादा लारिक फोंगे अदुगा आइना ngarangsu haijagre ओजा बंदनागी मचानुपा अमतंग याव रितुरासी बोरहाट अखोगी पोस्ट ऑफिस की पोस्ट मास्टर पोस्टल डिपार्टमेंट दा थबक तौदना हाइना आई हाइजगरे अदो अखोइना ngасai aina anisuba sarukta aiga thorani gi mayumdaga chachuruba adaidu state bank ki area ni adugi makha da le ya ai bhab tawdana madu changaktre aduni ai yamna office manungda changjaraga kaigumba sangta ga de ai unajadraga su oja bandana gi machanupa mamau su leire mamau nuksibe amma leire masak matau chinglembi akhoi boka ghat aibra kenogi ado गोलाघाट की अदोमदगी ममौ नुपी अमसु ngasai ai thengna jagre ojana maitai handak ngasai yamna akhoi gi maitai punamangna malemda leriba maitai khudingmangna akhoi gi yam khangjinba aduga yamna cheksingadaba wam ai ojana wari sabi gi tabi gi Bishnupia gi khoi Manipuri ras ki Assam da lari ma ibodo asi side aina di akhoi aina oja odinge matamda lari ama phongi ba matam je ejecte haiba kaugre ado 2011 natraga 2012 ki dai da phongba publish oba lari ne asi lari sai di Manipur Assamese MIL loba class 9 to 10 asi dei sidai di lari sigi mami Boshitromoy Okhom asi kauba Boshitromoy Okhom marji kari haino Boshitromoy di Boshitro aisidi akoigi jaha ako mite ronda kamaina aisa asigi kano ja pura filmi aji Boshitro aji jaha mawongi haitare acha mawongi asiga leiba khunai singi lon sanskriti saitya adugi maramdane khunai punamaki oina duga happy aduga Manipuri gi so happy Bishnupia Manipuri gi so hapa ade atopa gi so happy atopa dei panjara roige asidai sida pabada akogi Manipuri gi culture gi magaida sanskriti gi magaida adi punamak chaba thakpa jaha tokpati haire do jagoi nugoi nat ki da hayapada adi Manipuri gi di lai harau ba jagoi ni adegi Bishnupia singina Bishnupia gi maramdo mu parakpadana haina akoi mite gi ras jagoi se ras nitya asi jadi Bishnupia na puthokpani masi like se yawa aina oja singda
ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯒ ꯃꯔꯤ ꯂꯩꯅꯕ ꯑꯁꯥꯝ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠꯀꯤ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯑꯣꯖꯥ ꯑꯃꯅꯤꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤ ꯑꯗꯒꯤꯗꯤ ꯍꯧꯒꯠꯂꯛꯄ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤ ꯑꯁꯤ ꯋꯥꯠꯁꯑꯞꯇꯗꯤ ꯐꯣꯇꯣ ꯅꯝꯃꯒ ꯊꯥꯔꯒ ꯁꯤꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐꯁꯦ ꯑꯁꯤꯁꯦ ꯀꯃꯥꯏꯅ ꯆꯨꯝꯃꯤꯕꯅꯣ ꯑꯩꯈꯣꯏꯗꯤ ꯁꯨꯛꯀꯨꯏꯁꯦ ꯃꯤꯇꯩꯒꯤꯅꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯣ ꯕꯤꯁꯅꯨꯄꯤꯌꯥꯅ ꯃꯣꯏꯒꯤꯅꯦ ꯍꯥꯏꯅ ꯂꯥꯏꯔꯤꯛꯁꯤꯗ ꯏꯔꯛꯄꯗ ꯑꯗꯩ ꯃꯤꯇꯩꯒꯤ ꯏꯔꯛꯄꯗꯗꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯔꯤꯁꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯑꯣꯖꯥꯁꯤꯡꯒꯤ ꯀꯩꯅꯣ ꯌꯥꯊꯪ ꯂꯧꯔꯒ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕꯅꯦ ꯃꯤꯇꯩꯒꯤ ꯃꯔꯝꯁꯤꯒ ꯑꯗꯣ ꯀꯃꯥꯏꯅꯅꯣ ꯁꯤ ꯌꯥꯎꯔꯤꯁꯤꯅ ꯍꯥꯏꯅ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯍꯪꯖꯈꯤ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕꯅꯦ ꯍꯥꯏꯗꯤ ꯄꯥꯎꯈꯨꯝꯗꯣ ꯐꯪꯈꯤꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯁꯤ ꯅꯩꯅꯩꯅꯅ ꯑꯩꯒꯤ ꯏꯃꯣꯟꯗ ꯂꯩꯕ ꯋꯥꯁꯦ ꯑꯩꯅ ꯑꯣꯖꯥ ꯍꯣꯏ ꯂꯥꯛꯄꯗ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯅꯦꯕ ꯃꯁꯤ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯕ ꯌꯥꯕ ꯋꯥꯅꯤ ꯑꯗꯒꯤ ꯑꯣꯖꯥ ꯕꯟꯗꯅꯥꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯣꯖꯥ ꯕꯟꯗꯅꯥꯒꯤ ꯏꯄꯨꯔꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯀꯔꯤ ꯀꯩꯅꯣ ꯃꯨꯇꯨꯝ ꯖꯤꯇꯦꯟ ꯁꯤꯡ ꯂꯩꯈꯤꯗꯔꯦ ꯃꯥꯁꯤ ꯄꯨꯔꯥ ꯁꯃꯥꯖ ꯁꯦꯕꯤꯀꯥ ꯑꯣꯏꯅ ꯌꯥꯝ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯠꯊꯣꯛꯄꯗ ꯃꯩꯇꯩꯂꯣꯟꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯅꯥꯠꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯈꯤꯕ ꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯅꯣꯛꯀꯣꯛ ꯁꯝ ꯍꯥꯏꯅ ꯀꯣꯛꯁꯝꯁꯦ ꯂꯣꯟꯁꯦ ꯑꯁꯤ ꯃꯁꯥꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯂꯥꯏꯔꯤꯛ ꯂꯧꯊꯔꯒ ꯌꯨꯝꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅ ꯑꯩꯈꯣꯏꯕꯨꯁꯨ ꯇꯥꯛꯄꯤꯔꯝꯃꯦꯕ ꯑꯗ ꯑꯩꯈꯣꯏꯗꯤ ꯗꯨꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯄꯤꯔꯨꯗꯔꯦ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯏꯕ ꯍꯩꯍꯧꯗꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯄꯥꯅ ꯏꯅ ꯈꯣꯠꯇꯅ ꯃꯥ ꯗꯥꯏꯔꯤꯒꯁꯦ ꯃꯥ ꯗꯥꯏꯔꯤ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯣ ꯗꯥꯏꯔꯤꯗꯒꯁꯦ ꯑꯁꯤ ꯂꯣꯏꯅ ꯁꯤꯒꯤ ꯂꯣꯟꯁꯤꯒ ꯏꯔꯝꯃꯦꯕ ꯏꯪꯂꯤꯁꯀ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯁꯤꯒ ꯑꯗꯣ ꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯩꯍꯧꯗꯔꯦ ꯑꯗꯣ ꯃꯥꯅ ꯑꯃ ꯊꯝꯃꯝꯃꯤ ꯑꯁꯥ ꯑꯃ ꯃꯥꯒꯤ ꯂꯩꯖꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯩꯔꯤꯕ ꯃꯥꯟꯗꯣꯞꯁꯤꯗ ꯕꯣꯔꯠ ꯑꯃ ꯂꯧꯔꯒ ꯍꯧꯔꯛꯄ ꯅꯍꯥꯔꯣꯟꯁꯤꯡ ꯑꯉꯥꯡꯁꯤꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯥꯛꯆꯒꯦ ꯍꯥꯏꯅ ꯃꯥ ꯈꯟꯖꯔꯝꯃꯤ ꯑꯗꯣ ꯀꯩꯅꯣ ꯏꯁꯣꯔꯒꯤ ꯀꯩꯅꯣꯅꯤ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯂꯩꯈꯤꯗꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯣꯖꯥ ꯍꯣꯏ ꯈꯨꯟꯒꯤ ꯂꯤꯡꯖꯦꯜ ꯌꯥꯝ ꯃꯥꯟꯅꯕ ꯃꯥꯜꯂꯤ ꯁ꯭ꯋꯥꯏꯒꯤꯁꯦ ꯀꯔꯝꯍꯥꯏꯅ ꯑꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯛꯄꯗ ꯈꯨꯟꯒꯤ ꯊꯧꯔꯝ ꯀꯩ ꯀꯔꯝ ꯊꯣꯛꯂꯛꯄꯗ ꯅꯤꯄꯥꯕꯨꯗꯤ ꯅꯨꯄꯤꯅꯅꯦ ꯌꯥꯝꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯦ ꯌꯥꯝꯅ ꯃꯥꯟꯅꯩ ꯑꯗ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯩꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯈꯥꯎꯁꯤꯡꯒꯤ ꯄꯔꯕ ꯑꯃ ꯎꯁꯣꯞ ꯄꯔꯕ ꯊꯣꯛꯂꯛꯄꯗꯅꯦ ꯅꯣꯏ ꯃꯤꯇꯩꯒꯤ ꯀꯔꯤꯅꯣꯃ ꯎꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯗꯛꯇ ꯑꯅꯝꯕ ꯆꯠꯂꯦ ꯑꯗ ꯑꯩꯈꯣꯏ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯅ ꯆꯟꯗꯣꯟ ꯖꯋꯥ ꯅꯝꯃꯅ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯍꯧꯅꯕꯤꯗꯣ ꯑꯗꯨ ꯇꯧꯔꯒ ꯆꯠꯂꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯎꯠꯆꯩꯑꯕ ꯍꯧꯖꯤꯛꯐꯥꯎꯗꯤ ꯅꯥꯠꯁꯦ ꯑꯩꯈꯣꯏ ꯉꯥꯛꯅ ꯆꯠꯂꯤ ꯍꯥꯏꯅꯗꯤ ꯈꯟꯖꯩ ꯑꯗꯣ ꯇꯨꯡ ꯇꯥꯔꯛꯄ ꯑꯉꯥꯡꯁꯤꯡꯁꯨ ꯑꯁꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯟ ꯑꯗꯒꯤ ꯁꯥꯍꯤꯇ꯭ꯌ ꯀꯜꯆꯔꯁꯦ ꯑꯣꯖꯥ ꯕꯟꯗꯅꯥ ꯍꯣꯏꯒꯨꯝꯕꯤ ꯂꯩꯕꯤꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯍꯥꯠꯀꯤ ꯃꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯣꯊꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯖꯗꯦ ꯑꯗꯣ ꯑꯣꯖꯥ ꯕꯟꯗꯅꯥꯅ ꯏꯃꯨꯡꯗ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯕꯗꯣ ꯆꯦ ꯆꯥꯡ ꯑꯃꯨꯛꯇ ꯎꯠꯄꯤꯌꯨ ꯑꯩ ꯏꯃꯨꯡ ꯆꯪꯖꯔꯛꯀꯦ ꯑꯣꯖꯥ ꯕꯟꯗꯅꯥꯅ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯤꯅ ꯀꯔꯤꯅꯣ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯁꯥꯝꯅ ꯁꯤꯟ ꯂꯥꯡꯕꯤꯗꯨꯅ 2014ꯗ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯗꯣꯛꯇꯔ ꯑꯝꯕꯦꯗꯀꯔ ꯑꯦꯋꯥꯔꯗꯁꯦ ꯄꯤꯕꯤꯒꯦꯕ ꯑꯁꯤ ꯑꯦꯋꯥꯔꯗꯁꯦ ꯐꯪꯉ ꯃꯇꯨꯡꯗ ꯑꯩꯅ ꯌꯥꯎꯖꯔꯤꯕ ꯍꯧꯖꯤꯛꯀꯤ संस्था ꯑꯁꯤꯒꯤ ꯕꯣꯔꯍꯥꯠ ꯂꯦꯈꯤꯀꯥ संस्था ꯍꯥꯏꯁꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯄꯤꯕꯤꯌꯦꯕ ꯑꯁꯤꯁꯤꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯖꯤꯂꯥꯗ ꯃꯅ ꯑꯣꯜ ꯑꯁꯥꯝꯗꯅꯦ ꯑꯁꯤ ꯖꯤꯂꯥ ꯍꯗꯧ ꯍꯥꯏꯔ ꯑꯗꯧ ꯑꯍꯣꯝ ꯍꯥꯏꯗꯤ ꯂꯣꯏꯅ ꯑꯄꯨꯟꯕ ꯀꯕꯤ ꯁꯝꯃꯦꯂꯟ ꯌꯥꯎꯔꯨꯕꯒꯤ ꯀꯕꯤ ꯁꯝꯃꯦꯂꯟ ꯀꯕꯤ ꯁꯝꯃꯦꯂꯟ ꯍꯥꯏꯗꯅ ꯂꯩꯕ ꯑꯁꯥꯝꯒꯤ संस्थाꯁꯦ ꯑꯁꯤꯅ ꯍꯥꯏꯗꯤ ꯃꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯀꯕꯤ ꯁꯥꯍꯤꯇꯤꯛ ꯑꯁꯤꯒꯨꯝꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯉꯁꯤꯗꯤ ꯑꯣꯖꯥ ꯍꯣꯏ ꯑꯁꯤꯅꯤ ꯑꯗꯣ ꯑꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯀꯣꯟꯖꯝ ꯃꯨꯅꯤꯟꯗꯣ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔ ꯑꯣꯏꯕ ꯋꯥꯔꯜꯗꯁꯨ ꯌꯦꯡꯕꯤꯔꯤ ꯑꯗꯣ ꯃꯤꯇꯩ ꯂꯩꯕꯥꯛꯀꯤ ꯏꯃꯥ ꯏꯟꯗꯣꯟ ꯑꯁꯥꯝꯒꯤꯇ ꯅꯠꯇꯅ ꯄꯨꯝꯅꯃꯛꯅ ꯂꯣꯏ ꯌꯦꯡꯅꯔꯤꯕ ꯑꯁꯤꯗꯩꯁꯤꯗ ꯑꯩꯅ ꯋꯥꯐꯝ ꯊꯝꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯆꯦꯈꯥꯎ ꯍꯥꯏꯔꯦꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯑꯁꯥꯝꯒꯤꯁꯦ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯐꯦꯂꯤꯁꯤꯇꯦꯁꯟ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯇꯁꯨ ꯑꯩ ꯑꯗꯨꯝ ꯌꯥꯎꯖꯕꯅꯤꯅ ꯑꯗꯣ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯤꯕꯁꯦ ꯃꯥꯅ ꯑꯣꯜ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯑꯁꯤ ꯌꯥꯝ ꯇꯥꯍꯟꯖꯅꯤꯡꯕꯅꯤ ꯈꯤꯇꯪꯅꯦ ꯌꯥꯝ ꯅꯠꯇ꯭ꯔꯁꯨ ꯑꯁꯤ ꯁꯦꯟ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯗꯣꯏ ꯅꯠꯇꯦ ꯆꯦ ꯑꯃꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯦ ꯑꯁꯤꯒꯤ ꯆꯦꯁꯦ ꯈꯤꯇꯪ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯕꯤꯕ ꯈꯤꯇꯪ ꯅꯥꯜꯍꯟꯕꯤꯕ ꯑꯗꯨ ꯄꯥꯝꯃꯦꯕ ꯑꯩ ꯃꯤꯇꯩꯒꯤꯗ ꯑꯇꯩ ꯄꯤꯔꯛꯄ ꯂꯩꯌꯦꯕ ꯑꯗꯣ
ꯆꯦꯗꯣ ꯃꯅ ꯏꯀꯥꯏꯖꯩꯌꯦꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡꯅ ꯑꯥꯔꯠ ꯇꯧꯕ ꯆꯦꯗꯅꯦ ꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯋꯦ ꯑꯗ ꯑꯩꯁꯦ ꯊꯥꯅꯖꯗꯕꯩ ꯋꯥꯔꯤ ꯅꯠꯇꯦ ꯃꯥꯅꯦ ꯑꯐꯕ ꯃꯇꯧꯁꯤꯗꯤ ꯃꯤꯒꯤ ꯃꯇꯧ ꯇꯝꯒꯗꯕꯅꯦ ꯍꯣꯏꯅꯦ ꯃꯤꯅ ꯄꯤꯕꯤꯔꯛꯏꯕ ꯑꯁꯥꯝ ꯂꯣꯝꯗ ꯄꯤꯕꯤꯔꯛꯏꯕ ꯁꯤꯒ ꯁꯣꯝꯗ ꯄꯤꯕꯤꯔꯛꯏꯕ ꯁꯤ ꯈꯨꯏꯒꯁꯦ ꯀꯌꯥꯝ ꯁꯥꯡꯅ ꯏꯕꯤꯔꯝꯃꯦ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯤꯅꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯗ ꯏꯁꯇꯥꯔ ꯃꯥꯔꯛ ꯐꯪꯕꯗ ꯃꯦꯇ꯭ꯔꯤꯛꯇ ꯄꯤꯕ ꯃꯦꯇ꯭ꯔꯤꯛꯇ ꯄꯤꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯏꯁꯇꯨꯗꯦꯟ ꯁꯤꯅ ꯃꯥꯏ ꯁ꯭ꯀꯨꯜꯗꯩ ꯄꯤꯕꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯅꯔꯕꯨ ꯑꯣꯏꯔꯁꯨ ꯇꯧꯕꯗ ꯆꯦ ꯅꯨꯡ ꯑꯩꯈꯣꯏ ꯐꯥꯒꯤ ꯃꯥꯟꯕꯗ ꯄꯤꯕꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣই ꯂꯣꯏꯅꯃꯛꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯄꯤꯕ ꯅꯠꯇꯦ ꯈꯤꯇꯪ ꯃꯁꯛ ꯊꯣꯛꯅ ꯆꯦ ꯅꯨꯡꯗꯨ ꯈꯔ ꯐꯖꯅ ꯅꯝꯗꯅ ꯇꯧꯍꯟꯖꯕꯗꯨꯒꯤꯅꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯒꯤꯗꯤ ꯑꯇꯩ ꯑꯃꯅ ꯑꯩ ꯋꯥꯐꯝ ꯑꯃꯒ ꯊꯝꯖꯒꯦ ꯑꯩꯈꯣꯏꯕꯨ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯃꯤꯇꯩ ꯃꯔꯛꯇ ꯆꯠꯂꯒ ꯈꯨꯟꯖꯥꯎ ꯂꯩꯖꯥꯎꯗ ꯆꯠꯂꯒ ꯅꯣꯏꯗꯤ ꯃꯤꯇꯩꯔꯣꯟ ꯉꯥꯡꯕꯔꯥ ꯑꯉꯥꯡꯁꯤꯡ ꯉꯥꯡꯍꯟꯕꯔꯥ ꯇꯧꯕꯔꯥ ꯍꯥꯏ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯋꯥꯁꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯍꯥꯏꯌꯦꯕ ꯅꯆꯥꯁꯤꯡ ꯃꯤꯇꯩꯔꯣꯟ ꯉꯥꯡꯍꯜꯂꯨꯀꯣ ꯉꯁꯥꯏ ꯍꯣꯖꯥꯏꯔꯣꯝꯒꯤ ꯀꯔꯤꯕ ꯕꯍꯨ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯁꯤꯁꯦ ꯍꯣꯖꯥꯏ ꯀꯁꯥꯔꯣꯝꯗ ꯍꯥꯏꯅꯩꯌꯦꯕ ꯑꯃꯨꯛꯇ ꯄꯥꯏꯕꯤꯌꯨ ꯐꯣꯟꯁꯦ ꯑꯗꯣ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯧꯁꯦ ꯄꯨꯁꯜꯂꯒ ꯅꯤꯄꯥ ꯃꯌꯨꯝꯗꯗꯤ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯧ ꯃꯈꯨꯠ ꯂꯧꯈꯠꯄ ꯍꯥꯏꯅꯩ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯗꯤ ꯑꯗꯣ ꯍꯧꯖꯤꯛꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯍꯥꯏꯗꯤ ꯌꯥꯝꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯗ ꯌꯥꯝꯅ ꯆꯥꯎꯈꯠꯄꯒꯤ ꯃꯑꯣꯡꯗ ꯕꯧ ꯚꯥꯠ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯔꯤ ꯕꯧ ꯚꯥꯠ ꯕꯧ ꯚꯥꯠ ꯍꯥꯏꯅ ꯑꯅꯝꯕ ꯍꯥꯏꯅꯩꯌꯦꯕ ꯄꯨꯝꯅꯃꯛꯀꯤ ꯃꯆꯤꯟꯗ ꯇꯥꯟꯅꯩꯌꯦꯕ ꯕꯧ ꯚꯥꯠ ꯑꯩꯅ ꯕꯧ ꯚꯥꯠ ꯕꯧ ꯍꯥꯏꯕ ꯍꯥꯏꯁꯦ ꯕꯪꯒꯥꯂꯤ ꯃꯔꯣꯟꯅꯦꯕ ꯑꯠꯆꯥ ꯑꯗꯩ ꯚꯥꯠ ꯍꯥꯏꯗꯨꯗꯤ ꯆꯥꯛ ꯇꯥꯔꯦꯅ ꯑꯗꯨ ꯍꯣꯖꯥꯏꯔꯣꯝꯗ ꯉꯥꯡꯅꯩꯔꯥ ꯑꯗꯣ ꯃꯣꯏꯅꯤ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯗꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯁꯤ ꯀꯔꯤꯒꯤ ꯊꯝꯒꯗꯣꯏꯅꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯣꯖꯥꯁꯤꯡꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯑꯣꯖꯥꯁꯤꯡꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯈꯨꯟꯗꯒꯤꯅ ꯍꯣꯖꯥꯏꯔꯣꯝꯗꯅ ꯍꯦꯜꯂꯤ ꯑꯗꯣ ꯍꯣꯖꯥꯏꯁꯦ ꯑꯩꯈꯣꯏꯅꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯖꯩ ꯑꯩ ꯄꯣꯛꯄ ꯂꯝꯗꯝꯅꯤ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯑꯣꯏꯍꯟꯅꯤꯡꯗꯦꯕ ꯑꯩꯒꯤ ꯂꯣꯟꯗꯣ ꯂꯩꯇ꯭ꯔꯗꯤ ꯋꯥꯔꯤꯝꯅꯤ ꯑꯗ ꯂꯣꯟꯁꯦ ꯑꯃꯠꯇ ꯋꯥꯔꯗꯁꯦ ꯍꯥꯏꯗꯤ ꯃꯤꯇꯩꯔꯣꯟꯗ ꯂꯩꯇꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯁꯤꯖꯤꯟꯅꯩ ꯑꯗꯩ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒ ꯇꯦꯕꯨꯜ ꯑꯩꯈꯣꯏꯒꯤ ꯗꯦꯛꯁ ꯕꯦꯟꯁ ꯍꯥꯏꯅꯁꯨ ꯋꯥꯔꯤ ꯂꯩꯌꯦꯕ ꯑꯗꯣ ꯂꯩꯅ ꯀꯔꯤꯒꯤ ꯃꯌꯥꯡꯂꯣꯟꯁꯦ ꯁꯤꯖꯤꯟꯅꯩꯅꯣ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯆꯥ ꯑꯗꯨꯝ ꯇꯣꯄꯤꯛꯅꯦ ꯏꯖꯈꯤꯑꯕꯀꯣ ꯑꯗꯣ ꯑꯁꯤꯁꯦ ꯃꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯅ ꯑꯩ ꯏꯔꯣꯟ ꯇꯣꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯀꯅꯥꯒꯨꯝꯕꯅꯗꯤ ꯑꯗꯨꯝ ꯆꯥꯎꯈꯠꯄꯒꯤ ꯈꯨꯗꯝꯅꯦ ꯍꯥꯏꯅꯁꯨ ꯄꯥꯝꯖꯔꯝꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯃꯅ ꯑꯣꯖꯥ ꯕꯟꯗꯅꯥꯗꯒꯤ ꯌꯥꯝ ꯇꯝꯖꯅꯤꯡꯕ ꯑꯩꯈꯣꯏ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯈꯛ ꯑꯣꯖꯥꯒꯤ ꯌꯨꯝꯁꯤ ꯏꯆꯝ ꯆꯝꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯣ ꯃꯅꯨꯡꯗ ꯆꯥꯛꯁꯪꯗ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯑꯦꯃꯤꯅꯤꯇꯤꯁ ꯑꯩꯈꯣꯏ ꯐ꯭ꯔꯤꯖ ꯑꯆꯧꯕ ꯀꯔꯤꯅꯆꯤꯡꯕ ꯇꯤꯚꯤꯅ ꯆꯪꯕ ꯂꯣꯏ ꯂꯩ ꯑꯗꯣ ꯌꯨꯝꯒꯤꯗꯤ ꯏꯆꯝ ꯆꯝꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯆꯝꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯑꯉꯥꯡ ꯁꯦꯝꯕꯒꯤ ꯑꯃꯈꯛ ꯑꯉꯥꯡ ꯁꯦꯝꯕꯒꯤ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯍꯥꯏꯔꯝꯃꯤꯀꯣ ꯁꯤꯝꯄꯜ ꯂꯤꯚꯤꯡ ꯍꯥꯏ ꯊꯤꯡꯀꯤꯡ ꯌꯨꯝ ꯀꯩ ꯁꯥꯕꯩ ꯈꯟꯒꯅꯨ ꯑꯉꯥꯡ ꯁꯥꯕꯩ ꯈꯜꯂꯣ ꯑꯉꯥꯡ ꯁꯥꯕꯒꯤ ꯏꯆꯥ ꯏꯁꯨꯅ ꯐꯔꯒ ꯌꯨꯝ ꯀꯩ ꯍꯥꯏꯗꯣ ꯀꯣꯟꯅ 10ꯔꯛ ꯁꯥꯕ ꯌꯥꯏ ꯌꯨꯝꯗꯤ ꯊꯨꯒꯥꯏꯔ ꯁꯥꯕ ꯌꯥꯏ ꯑꯉꯥꯡꯁꯤꯅ ꯀꯩꯒꯨꯝꯕ ꯑꯣꯏꯍꯧꯗꯕ ꯇꯥꯔꯗꯤ ꯃꯥ ꯑꯃꯨꯛ ꯁꯦꯝꯕ ꯌꯥꯔꯔꯣꯏꯗꯕꯅꯤ ꯑꯗꯣ ꯑꯁꯤꯒꯩꯁꯤꯒ ꯑꯩ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯏꯆꯥ ꯅꯤꯉꯣꯟꯁꯦ ꯊꯕꯛ ꯏꯟꯈꯥꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯨ ꯌꯥꯝ ꯁꯨꯕ ꯍꯩꯇꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉ ꯍꯩꯔꯛꯄꯁꯦ ꯑꯥꯔꯕꯤꯒꯤ ꯂꯦꯚꯦꯜ ꯀꯥꯈ꯭ꯔꯒ ꯍꯩꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯩꯗꯨꯒ ꯃꯥꯁꯦ ꯃꯄꯥꯟꯗ ꯇꯝꯕꯒꯤ ꯋꯥꯔꯤ ꯂꯥꯛꯄꯁꯤꯒ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯍꯩꯇꯦ ꯑꯩꯒꯤ ꯅꯤꯄꯥꯁꯤꯒ ꯑꯩꯁꯨ ꯏꯁꯥꯗꯣ ꯐꯠꯇꯅ ꯂꯩꯕꯗꯨꯒ ꯑꯗꯣ ꯑꯉꯥꯡꯁꯦ ꯀꯩ ꯀꯥꯟꯅꯩ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯒ ꯑꯁꯤꯗ ꯌꯨꯝꯗ ꯂꯩꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯉꯥꯏꯍꯥꯛ ꯍꯧꯅ ꯂꯤꯆꯠ ꯑꯃ ꯇꯝꯃꯒ ꯃꯇꯝ ꯆꯥꯔꯣ ꯊꯥꯖꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯄꯥꯁꯤꯅ ꯑꯗꯨꯒ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯔꯤꯁꯤꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯋꯥꯔꯤ ꯀꯩꯅꯣ ꯄꯨꯝꯅꯃꯛꯁꯦ ꯆꯦꯟꯖ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗ ꯑꯉꯥꯡꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯀꯣꯜꯂꯤꯛ ꯐꯦꯡꯍꯟꯅ ꯆꯥꯛ ꯊꯣꯡꯍꯟ ꯊꯝꯕ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯣ ꯂꯥꯏꯔꯤꯛ ꯍꯩꯗꯣꯏꯅꯣ ꯑꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯇꯣ ꯁꯨꯍꯟꯕ ꯌꯥꯗꯦ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯅꯆꯥꯁꯦ ꯈꯟꯕ ꯇꯥꯔꯗꯤ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯏꯅꯦꯕ ꯑꯗꯩ ꯆꯥꯛ ꯊꯣꯡꯕ ꯐꯤꯁꯨ ꯐꯤꯖꯥꯝ ꯑꯃ ꯍꯥꯏꯗꯨꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯇꯧꯗꯣꯔꯝꯃꯤ ꯃꯥ ꯅꯨꯄꯤꯅꯤꯅ ꯑꯗ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯇꯝꯁꯦ ꯂꯩꯔꯤꯉꯩꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯁꯤꯁꯦ ꯍꯩꯖꯕꯒꯤꯁꯦ ꯕꯤꯗ꯭ꯌꯥ ꯍꯩꯕꯒꯤꯁꯦ ꯑꯩꯈꯣꯏꯅ ꯇꯝꯍꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯏꯆꯥ ꯍꯥꯏꯁꯤ ꯁꯦꯝꯒꯗꯕꯅꯦꯕ ꯁꯦꯝꯍꯧꯗ꯭ꯔꯒꯗꯤ ꯁꯦꯝꯒꯗꯕ ꯃꯇꯝꯗ ꯁꯦꯝꯍꯧꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯃꯨꯛ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯤꯔꯝꯕ ꯇꯥꯛꯄꯤꯔꯝꯕ ꯂꯝꯖꯤꯡꯕꯤꯔꯝꯕꯗꯨꯅ ꯑꯣꯖꯥ ꯖꯤꯇꯦꯟꯅ ꯇꯥꯛꯄꯤꯔꯝꯕꯗꯨꯅ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯥ ꯇꯣꯂꯣꯞ ꯆꯥꯎꯔꯦ
ꯄꯣꯁ ꯃꯥꯁꯇꯔ ꯍꯧꯖꯤꯛꯇ ꯅꯍꯥ ꯑꯗꯨ ꯑꯣꯏꯔꯤꯕ ꯃꯁꯛ ꯃꯇꯧ ꯂꯩꯔꯤ ꯇꯨꯔꯥꯁꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯎꯅꯖꯕꯅꯤ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯄꯣꯁ ꯃꯥꯁꯇꯔ ꯑꯣꯏꯔꯕꯅꯤꯅ ꯑꯇꯩ ꯃꯊꯛꯁꯨ ꯀꯥꯔꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯅꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥ ꯀꯩꯅꯣꯗꯒꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯕꯁꯥꯒꯣꯔꯒꯤ ꯒꯣꯔꯒꯥꯎ ꯀꯣꯂꯦꯖ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯏꯪꯂꯤꯁꯇ ꯃꯦꯖꯣꯔ ꯂꯧꯔꯒꯅꯦ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯄꯥꯁ ꯇꯧꯔꯒ ꯀꯩꯅꯣꯗ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛꯇ ꯑꯦꯝ ꯑꯦ ꯇꯧꯏ ꯀꯔꯤ ꯃꯃꯤꯡ ꯍꯥꯏꯌꯦ ꯃꯥꯒꯤ ꯃꯃꯤꯡꯁꯤꯅ ꯃꯨꯇꯨꯝ ꯔꯤꯙꯤ ꯁꯤꯡ ꯔꯤꯙꯤ ꯁꯤꯡ ꯑꯗꯨꯅ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯏꯆꯥꯅꯨꯄꯤꯗꯨꯅ ꯇꯝꯃꯤ ꯏꯆꯥꯅꯨꯄꯥꯅ ꯄꯣꯁ ꯃꯥꯁꯇꯔ ꯑꯣꯏꯔꯤ ꯕꯣꯔꯍꯥꯠꯀꯤ ꯑꯩ ꯎꯅꯕꯁꯤ ꯑꯩ ꯐꯪꯕ ꯉꯝꯃꯗꯤ ꯑꯩ ꯎꯅꯖꯒꯦ ꯔꯤꯇꯨꯔꯥꯁꯨ ꯌꯥꯝ ꯆꯤꯡ ꯂꯦꯝꯃꯤ ꯑꯗ ꯏꯃꯧ ꯅꯨꯄꯤꯗꯤ ꯉꯁꯥꯏ ꯎꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯗꯒꯤ ꯍꯧꯖꯔꯒ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯗꯅ ꯐꯝꯃꯤꯕ ꯃꯐꯝꯗꯨꯗ ꯑꯩ ꯑꯃꯨꯛ ꯆꯠꯆꯒꯦ ꯄꯨꯡ 3:30 ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯍꯥꯠꯀꯤ ꯃꯩꯇꯩꯁꯤꯡꯒꯤ ꯂꯥꯏꯁꯪ ꯃꯥꯟꯗꯣꯞ ꯑꯩ ꯎꯠꯆꯈ꯭ꯔꯦ ꯑꯗꯣ ꯅꯨꯄꯤꯁꯤꯡ ꯍꯣꯂꯤ ꯇꯝꯃꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯉꯁꯤꯗꯤ ꯇꯝꯕ ꯅꯨꯃꯤꯠ ꯅꯠꯇꯦꯅ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯗꯅ ꯉꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯍꯣꯂꯤꯗꯨ ꯃꯇꯦꯛ ꯑꯝꯇ ꯇꯧꯕꯤ ꯇꯥꯏ ꯑꯩꯁꯦ ꯆꯥꯔꯖ ꯌꯥꯎꯗꯗꯅ ꯔꯤꯍꯥꯔꯁꯦꯜꯗꯨꯅꯤ ꯑꯩꯅ ꯇꯧꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯍꯥꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯜ ꯏꯆꯦꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅꯤ ꯁꯤꯗ ꯇꯧꯔꯤꯁꯦ ꯑꯁꯣꯝꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯕꯤꯔꯝꯃꯤ ꯏꯟꯗꯣꯟꯁꯨ ꯑꯁꯣꯝ ꯋꯥꯡꯃꯒꯤ ꯎꯅꯖꯔꯝꯃꯦ ꯗꯨꯀꯥꯟꯗ ꯂꯩꯍꯧꯕ ꯁꯣꯔꯣꯛ ꯋꯥꯡꯃꯒꯤ ꯍꯣꯏ ꯆꯦꯡꯄꯥꯛ ꯃꯣꯔꯤ ꯌꯣꯟꯕꯗꯣ ꯁꯤꯅꯤ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯇꯝꯃꯦꯌꯦ ꯉꯁꯤꯗꯤ ꯍꯣꯂꯤ ꯇꯝꯕ ꯉꯁꯤꯗꯤ ꯊꯣꯛꯇꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯇꯝꯗꯕ ꯌꯥꯗꯦꯅ ꯇꯧꯕꯗꯣ ꯑꯗꯩꯗ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯥꯛꯄꯤꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤꯁꯨ ꯇꯥꯟ ꯆꯥꯟꯅꯗꯅ ꯃꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯃꯣꯏꯅ ꯐꯝꯗꯅꯁꯨ ꯌꯦꯡꯕꯤꯔꯤ ꯑꯗꯨꯃꯥꯏꯅ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯕꯣꯔꯍꯥꯠꯇ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯅꯥꯀꯜ ꯑꯝꯇꯪ ꯎꯔꯦꯅꯦ ꯁꯛꯁꯦ ꯁꯛꯁꯦ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯀꯧꯖꯩ ꯏꯝꯐꯥꯜꯗꯒꯤꯅꯤ ꯃꯇꯝ ꯀꯨꯏꯅ ꯄꯥꯎꯃꯤꯒꯤ ꯁꯤꯟꯐꯝꯗ ꯂꯩꯖꯔꯝꯃꯒ ꯑꯩ ꯆꯍꯤ 12 ꯊꯕꯛ ꯇꯧꯖꯔꯝꯃꯤ ꯇꯣꯂꯣꯞ ꯆꯥꯕ ꯑꯗꯨ ꯇꯣꯛꯊꯣꯛꯑꯒ ꯄꯥꯎꯃꯤꯒꯤ ꯁꯤꯟꯐꯝꯗ ꯂꯩꯖꯔꯒ ꯄꯥꯎꯃꯤꯒꯤ ꯁꯤꯟꯐꯝꯗꯒꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯄꯨꯡꯇꯣꯛ ꯇꯣꯛꯆꯔꯒ ꯌꯨꯇꯨꯞ ꯇꯧꯔꯒ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤꯡ ꯀꯣꯏꯖꯔꯒꯦꯅ ꯀꯣꯏꯔꯤꯃꯤ ꯀꯩꯅꯣ ꯃꯧ ꯂꯩꯁꯥꯕꯤ ꯌꯥꯎꯗꯦ ꯃꯧ ꯉꯥꯛꯇꯅꯦꯕ ꯍꯣꯂꯤ ꯅꯠꯇꯦ ꯀꯩꯅꯣꯗ ꯀꯥꯡꯒꯤ ꯃꯇꯝꯗ ꯆꯥꯂꯤꯒ ꯁꯥꯗ꯭ꯔꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯈꯨꯕꯥꯛ ꯏꯁꯩꯒꯗꯤ ꯇꯧꯋꯦꯕ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯁꯦ ꯕꯣꯔꯍꯥꯠꯀꯤ ꯑꯗꯣ ꯕꯣꯔꯍꯥꯠꯀꯤ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯅ ꯃꯩꯇꯩ ꯆꯥꯏꯅ ꯂꯩꯕꯁꯤ ꯃꯌꯥꯡ ꯃꯔꯛꯇ ꯆꯥꯏꯅ ꯂꯩꯕꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝ ꯂꯩꯔꯤꯉꯩꯗ ꯔꯥꯖꯦꯁꯁꯤꯅ ꯌꯨꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯪ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯁꯅꯨ ꯀꯩꯅꯣ ꯇꯧꯔꯁꯤ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯔꯤꯌꯥꯝ ꯔꯥꯖꯦꯁ ꯈꯨꯟꯒꯤ ꯌꯨꯠ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯃꯥꯅ ꯅꯣꯏ ꯅꯍꯥꯔꯣꯜꯁꯤꯡ ꯑꯩ ꯃꯌꯥꯝ ꯂꯩꯔꯤꯉꯩꯁꯤꯗ ꯑꯣꯖꯥ ꯀꯩꯅꯣꯗꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯀꯨꯃꯥꯔꯗꯤ ꯑꯗꯨꯝ ꯎꯅꯔꯦ ꯄꯪꯎ ꯎꯅꯔꯦ ꯈꯨꯟꯒꯤ ꯑꯁꯤ ꯑꯅꯥꯗꯤ ꯀꯗꯥꯏꯗ ꯃꯩ ꯊꯥꯔꯤꯒꯦ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯂꯩ ꯑꯥꯗ ꯊꯥꯅꯕ ꯃꯐꯝꯕꯨꯗꯤ ꯂꯩꯌꯦꯕ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯍꯤꯟꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯍꯤꯟꯗꯨꯒꯤ ꯑꯣꯏꯅ ꯍꯤꯟꯗꯨꯒꯤ ꯑꯗꯣ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯑꯝꯇꯪ ꯁꯣꯡꯒꯨꯃꯥ ꯅꯪꯁꯨ ꯑꯗꯨꯝ ꯂꯦꯞꯁꯤꯜꯂꯨꯅꯦ ꯑꯣꯖꯥ ꯀꯔꯤ ꯃꯅꯤꯊꯣꯔ ꯑꯣꯖꯥ ꯃꯅꯤꯊꯣꯟꯁꯤ ꯌꯨꯝꯗ ꯆꯪꯕ ꯅꯪꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ LP ꯑꯣꯖꯥ ꯑꯣꯏꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯅꯤꯊꯣꯟꯗꯤ ꯑꯗꯣ ꯄꯨꯔꯥ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒ ꯆꯦꯟꯕꯤꯔꯛꯇꯅ ꯇꯧꯔꯦ ꯑꯗꯣ ꯈꯤꯇꯪ ꯅꯛꯁꯤꯟꯅꯕꯤꯌꯨ ꯁꯣꯝꯗ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯪꯐꯝ ꯑꯝꯇꯪꯗꯤ ꯃꯪꯂꯦꯟ ꯑꯝꯇꯪꯗꯤ ꯂꯩꯍꯧꯅꯕ ꯃꯌꯥꯝꯒꯤꯗꯨꯗ ꯂꯩꯕꯗꯨꯗꯤ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯇꯥꯎꯟ ꯑꯃ ꯂꯩꯔꯤꯕꯅꯤ나 ꯑꯗꯨꯗꯤ ꯂꯩꯅꯤꯀꯣ ꯑꯗꯣ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯝ ꯀꯗꯥꯏꯗꯅꯣ ꯂꯝ ꯃꯆꯦꯠ ꯂꯝꯂꯦꯝ ꯂꯩꯕ ꯈꯣꯞꯆꯤꯟꯕꯕꯨ ꯑꯣꯏꯔꯁꯨ ꯃꯥꯝꯗꯣꯞ ꯑꯃ ꯀꯜꯍꯧꯔꯤꯗꯅ ꯁꯦ ꯃꯥꯝꯗꯣꯞ ꯂꯩꯔꯤ ꯑꯗꯩ ꯀꯔꯤ ꯇꯧꯔꯤ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯪꯂꯦꯟ ꯑꯝꯇꯪꯗꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯁꯤꯒ ꯆꯍꯤꯒꯤ ꯁꯖꯤꯄꯨꯔꯒꯤ ꯍꯔꯥꯎꯕ ꯑꯩꯈꯣꯏ ꯁꯖꯤꯄꯨꯔꯒꯤ ꯃꯥꯅ ꯅꯨꯃꯤꯠ 5ꯅꯤꯗꯣ ꯑꯩꯈꯣꯏ ꯁꯤꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯏ ꯑꯗꯒꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯥꯡ ꯄꯥꯜꯂꯤꯁꯨ ꯇꯧꯏ ꯀꯥꯡ ꯄꯥꯜꯂꯤ ꯃꯇꯝꯗꯅ ꯀꯥꯡꯁꯤ ꯆꯤꯡꯕ꯭ꯔꯣ ꯅꯠꯇꯦ ꯆꯨꯝꯅ ꯀꯥꯡ ꯆꯤꯡꯗꯦꯕ ꯀꯥꯡ ꯄꯥꯜꯂꯤ ꯇꯧꯏ ꯄꯥꯜꯂꯤ ꯇꯧꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ
ꯑꯩꯈꯣꯏ ꯕꯣꯔꯍꯥꯠ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞꯁꯤꯒꯤ ꯃꯃꯤꯡꯒꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯀꯂꯥ ꯀ꯭ꯔꯤꯁꯇꯤ ꯀꯦꯟꯗ꯭ꯔ ꯍꯥꯏꯔꯦ ꯕꯣꯔꯍꯥꯠ ꯃꯅꯤꯄꯨꯔꯤ ꯀꯂꯥ ꯀ꯭ꯔꯤꯁꯇꯤ ꯍꯥꯏꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯀꯂꯥ ꯍꯥꯏꯗꯤ ꯍꯣꯏꯅꯦ ꯀꯂꯥ ꯀ꯭ꯔꯤꯁꯇꯤꯁꯤꯅ ꯑꯩꯈꯣꯏ ꯍꯧꯔꯛꯄ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯍꯣꯏ 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 ꯏꯁꯩ ꯖꯒꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯃane ꯈꯝꯕ ꯊꯣꯏꯕꯤ ꯖꯒꯣꯏ ꯈꯔ ꯂꯩꯃ ꯖꯒꯣꯏ ꯁꯤꯒꯨꯝꯕꯁꯦ ꯇꯥꯛꯏ ꯍꯣꯏ ꯇꯥꯛ ꯈꯣꯠꯅ ꯑꯣꯖꯥꯁꯤꯡ ꯀꯧꯊꯔꯒ ꯍꯣꯏ ꯍꯣꯏ ꯇꯥꯛꯅ ꯑꯗꯨ ꯃꯌꯥꯝꯒꯤ ꯐꯪꯁꯟ ꯀꯔꯤ ꯀꯔꯥꯗ ꯑꯩꯈꯣꯏ ꯕꯤꯍꯨ ꯍꯣꯟ ꯃꯤꯂꯣꯟ ꯍꯥꯏꯅ ꯑꯗꯨꯒ ꯎꯠꯂꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯕꯣꯔꯍꯥꯠꯁꯤꯒ ꯕꯣꯔꯥꯁꯂꯤꯝ ꯑꯣꯖꯥꯁꯦ ꯈꯪꯅ ꯑꯩꯈꯣꯏ ꯑꯁꯤꯁꯦ ꯂꯩ ꯑꯦ ꯐꯩꯌꯦ ꯐꯩꯌꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯆꯞ ꯆꯥꯅ ꯃꯩꯇꯩꯒꯤ ꯇꯧꯔꯤꯕ꯭ꯔꯣ ꯃꯩꯇꯩꯒꯤ ꯇꯧꯔꯤ ꯑꯗꯒꯤ ꯌꯥꯎꯁꯪ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯇꯧꯕ꯭ꯔꯣ ꯇꯧꯏ ꯌꯥꯎꯁꯪ ꯃꯩꯁꯨ ꯊꯥꯏ ꯑꯥ ꯌꯥꯎꯁꯪ ꯃꯩ ꯊꯥꯏ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯁꯥꯔꯒ ꯏꯄꯥꯟ ꯊꯥꯕ ꯀꯩꯗꯧꯕꯗꯤ ꯁ꯭ꯋꯁꯇꯤ ꯄꯨꯖꯥꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯤꯌꯣꯝꯁꯤꯒ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯦ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯃꯥꯏꯕꯤ ꯂꯥꯛꯑꯒꯀꯣ ꯑꯗꯨꯅ ꯁꯨꯝ ꯇꯧꯋꯦꯕ ꯐꯧꯒ ꯍꯥꯞꯄꯒꯗꯣ ꯍꯥꯞꯅꯔꯤ ꯐꯧꯗꯥꯡ ꯍꯥꯞꯄꯤ ꯑꯥ ꯑꯗꯨꯗꯒꯤ ꯉꯥꯔꯤ ꯄꯔꯦꯡ ꯍꯥꯞꯄꯤ ꯑꯠꯆꯥ ꯑꯠꯆꯥ ꯏꯁꯤꯡ ꯄꯨꯟꯅ ꯊꯟꯕ ꯑꯗꯨꯒ ꯖꯥꯡꯈꯣꯛꯇ ꯍꯥꯞꯄꯒ ꯅꯁꯥ ꯄꯥꯝꯕ꯭ꯔꯥ ꯑꯗꯥ ꯀꯔꯤ ꯀꯔꯥꯡ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯣꯏ ꯇꯧꯔꯤꯌꯦ ꯇꯧꯏ ꯍꯅꯨꯕꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯂꯥꯠꯂꯤ ꯏꯃꯣꯏꯅꯨꯁꯨ ꯂꯥꯠꯂꯤ ꯃꯥꯏ ꯃꯥꯒꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯨꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯂꯥꯏꯁꯪꯗꯤ ꯂꯩꯔꯦꯀꯣ ꯑꯁꯤ ꯀꯔꯤꯅꯣ ꯁꯤꯕꯖꯤꯔꯣ ꯀꯩꯅꯣ ꯁꯤꯕ ꯃꯟꯗꯤꯔꯅꯦꯕ ꯃꯍꯥꯗꯦꯕꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤꯁꯨ ꯑꯝꯇꯪ ꯂꯥꯏꯁꯪ ꯑꯝꯇꯪ ꯄꯥꯟꯊꯣꯏꯕꯤꯒ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤꯁꯨ ꯑꯝꯇꯪ ꯊꯝꯅꯕ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯂꯩꯕꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯕꯅꯤꯗ ꯃꯌꯥꯝ ꯄꯨꯜꯂꯒꯕꯨ ꯇꯧꯕꯤꯅꯤ ꯈꯜꯂꯗꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯅꯤ ꯑꯩꯈꯣꯏꯒꯤ ꯒꯨꯍꯥꯇꯤꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩꯒ ꯂꯣꯏꯅꯖꯔꯛꯏꯕꯁꯦ ꯃꯣꯏ ꯕꯣꯔꯀꯣꯂꯥꯗꯒꯤ ꯊꯦꯡꯅꯖꯔꯒ ꯙꯦꯃꯥꯖꯤꯒ ꯆꯠꯆꯔꯨꯔꯒ ꯁꯤꯁꯨ ꯆꯪꯉꯝꯃꯁꯤ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯧ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯟꯗꯅꯥ ꯍꯣꯏꯒꯤ ꯏꯃꯧꯁꯨ ꯍꯣꯂꯤ ꯌꯥꯎꯗꯣꯏꯔꯣ ꯍꯩꯔꯦ ꯅꯣꯏꯒꯤ ꯕꯣꯀꯥ ꯈꯥꯠ ꯍꯥꯏꯕ꯭ꯔꯥ ꯕꯣꯔ ꯀꯔꯤꯕ ꯅꯠꯇꯦ ꯒꯣꯂꯥꯘꯥꯠꯀꯤ ꯅꯣꯏꯒꯤ ꯀꯩꯅꯣꯗꯣ ꯅꯪꯅ ꯀꯔꯤꯅꯣ ꯈꯥꯠ ꯄꯟꯕ ꯑꯃ ꯃꯩꯇꯩ ꯌꯥꯝ ꯂꯩ ꯍꯥꯏꯕꯗꯣ ꯕꯣꯀꯥ ꯈꯥꯠꯇꯗꯤ ꯃꯩꯇꯩ ꯆꯞ ꯆꯥꯅ ꯉꯥꯡꯅꯔꯤꯕ꯭ꯔꯥ ꯑꯁꯣꯝꯒꯤꯗꯤ ꯒꯣꯂꯥꯘꯥꯠ ꯂꯣꯝꯒꯤꯗꯤ ꯂꯥꯛꯑꯒ ꯑꯍꯨꯝ ꯌꯥꯗ ꯄꯦ ꯇꯧꯕ ꯌꯥꯝ ꯇꯥꯔꯦ ꯍꯥ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯅꯁꯤꯀꯣ ꯏꯃꯨꯡꯗ ꯏꯆꯥꯗ ꯋꯥꯔꯤ ꯁꯥꯕꯗ ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯅꯁꯤ ꯃꯩꯇꯩꯂꯣꯟꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕ ꯇꯧꯖꯩ ꯑꯗꯨꯕꯨꯗꯤ ꯑꯣꯖꯥ ꯕꯟꯗꯅꯥ ꯂꯩꯕꯅꯤꯅ ꯑꯩ ꯀꯤꯖꯗꯦ ꯈꯔ ꯉꯥꯡꯕꯤꯕ ꯑꯃꯈꯛꯇꯪꯒꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡꯁꯦ ꯂꯧꯕꯤꯔꯒꯅꯤꯅ ꯑꯣꯖꯥ ꯑꯣꯏꯕꯤꯗꯣꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ ꯃꯇꯨꯡꯗ ꯏꯆꯥ ꯏꯁꯨ ꯍꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯥꯠꯅꯤ ꯂꯣꯟꯅꯤ ꯍꯥꯏꯅ ꯉꯥꯛꯄꯤꯅ ꯆꯠꯄ ꯑꯗꯨꯗꯅꯤ ꯑꯩꯅ ꯃꯌꯥꯝ ꯍꯣꯏ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯏꯃꯣꯏꯅꯨ ꯂꯥꯠꯄꯤꯔꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯈꯨꯟꯒꯤ ꯃꯩꯇꯩ ꯈꯨꯟ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦꯅꯦ ꯃꯆꯣꯏ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯕꯣꯔꯍꯥꯠꯀꯤ ꯑꯣꯏꯅ ꯑꯣꯖꯥ ꯃꯅꯤꯊꯣꯏ ꯅꯪꯗꯤ ꯑꯣꯖꯥ ꯃꯅꯤꯊꯣꯏꯗꯤ ꯇꯣꯂꯣꯞ ꯆꯥꯔꯦꯕ ꯇꯣꯂꯣꯞ ꯆꯥꯕꯅꯤ ꯇꯣꯂꯣꯞ ꯆꯥꯕ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯁꯣꯝ ꯀꯨꯃꯥꯔꯁꯨ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯌꯥꯟ ꯁꯄ꯭ꯂꯥꯏꯌꯔꯁꯨ ꯑꯣꯏꯔꯤꯅꯤ ꯑꯗꯒꯤ ꯁꯟꯖꯣꯏꯗꯤ ꯀꯩꯅꯣꯗꯤ ꯁꯟꯖꯣꯏꯗꯤ ꯈꯔ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤ ꯃꯥꯁꯨ ꯕꯤꯖꯤꯅꯦꯁꯇꯣ ꯇꯞꯅ ꯃꯥꯔꯋꯥꯔꯤꯗꯧꯅ ꯃꯥꯔꯋꯥꯔꯤ ꯂꯣꯏꯅꯃꯛ ꯆꯥꯎꯅ ꯍꯧꯔꯛꯄ ꯅꯠꯇꯦ ꯑꯩꯅ ꯉꯔꯥꯡ ꯇꯥꯇꯥꯒꯤ ꯃꯇꯥꯡꯗꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯆꯥ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯗꯨ ꯇꯝꯅꯕ ꯇꯧꯁꯦꯕ ꯃꯩꯇꯩꯒꯤ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯊꯅꯕ ꯍꯨꯟꯅꯕꯗꯨ ꯊꯥꯗꯣꯛꯅꯁꯤ ꯌꯥꯔꯤꯈꯩ ꯀꯣ ꯑꯗꯨ ꯇꯧꯔꯒ ꯃꯆꯥꯗꯒꯤ ꯋꯥꯅ ꯍꯣꯠꯅꯕ ꯌꯥꯝ ꯈꯨꯗꯛꯇ ꯌꯥꯝ ꯊꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯗꯕꯨ ꯑꯩ ꯄꯩꯁా ꯇꯥꯟꯖꯔꯔꯣꯏꯅ ꯇꯣꯂꯣꯞ ꯆꯥꯕ ꯊꯕꯛ ꯇꯧꯊꯣꯛꯂꯛꯑꯒ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯍꯥꯠꯇ ꯑꯩꯅ ꯂꯥꯛꯆꯕꯒꯤ ꯑꯗ ꯃꯌꯥꯝ ꯒꯨꯍꯥꯇꯤꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯀꯤ ꯀꯥꯡꯕꯨꯅꯁꯨ ꯈꯨꯟꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯃꯌꯥꯝꯒ ꯀꯩꯅꯣ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯖꯕꯗ ꯈꯪꯖꯕꯁꯦ ꯃꯅꯤꯄꯨꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯀꯤꯅ ꯂꯥꯛꯏꯁꯦ ꯒꯨꯍꯥꯇꯤꯗ ꯃꯩꯇꯩ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯑꯃ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯅꯤ ꯌꯥꯝ ꯐꯖꯕ ꯑꯩꯗꯤ ꯌꯥꯖꯅꯤꯡꯉꯤ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯑꯇꯩ ꯃꯇꯦꯛ ꯑꯝꯇꯪ ꯑꯩ ꯁ꯭ꯋꯥꯏꯒꯤ ꯌꯨꯝ ꯑꯃ ꯑꯅꯤꯗꯪ ꯀꯩꯅꯣ ꯇꯧꯅꯅꯕꯒꯤ ꯀꯩꯅꯣꯗꯣ ꯎꯒꯦ ꯅꯣꯏ ꯅꯍꯥꯔꯣꯜ ꯁꯥꯟꯅ ꯈꯣꯠꯅꯕ ꯂꯝꯄꯥꯛꯀꯗꯤ ꯀꯗꯥꯏꯗ ꯂꯩꯔꯦ
ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯇꯦ ꯂꯩꯇꯦ ꯃꯤꯒꯤꯗ ꯁꯥꯟꯅꯃꯤꯟꯅꯔꯦ ꯃꯤꯒꯤ ꯐꯤꯜꯗ ꯑꯗꯨꯝ ꯁꯥꯟꯅꯩ ꯁꯥꯟꯅꯃꯤꯟꯅꯔꯦ ꯁꯥꯟꯅꯃꯤꯟꯅꯔꯦ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤ ꯉꯁꯥꯏꯒꯤ ꯁꯣꯝꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯦ ꯑꯩ ꯑꯣꯖꯥ ꯕꯟꯗꯅꯥꯒꯤꯅꯦ ꯑꯇꯩ ꯂꯩꯔꯤꯕ꯭ꯔꯣ MA BA ꯅꯍꯥꯔꯣꯜꯁꯤꯡ ꯌꯥꯎꯗꯅꯔꯤꯕ꯭ꯔꯣ ꯑꯇꯩꯗꯤ ꯍꯧꯖꯔꯛꯏ ꯗꯤꯒ꯭ꯔꯤ ꯇꯝꯕ ꯑꯗ ꯇꯝꯕꯒꯗꯤ ꯂꯩꯌꯦꯕ ꯑꯃꯥꯏ ꯌꯥꯎꯖꯔꯛꯆꯅꯤꯗ ꯅꯧꯔꯤꯕ ꯃꯥꯜꯂꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯗꯤ ꯑꯗꯨꯉꯩ ꯆꯍꯤ 50 50 ꯉꯁꯤꯗꯒꯤ ꯆꯍꯤ 60 ꯃꯃꯥꯡꯗ ꯈꯣꯖꯥꯏꯔꯣꯝꯗꯒꯤ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯥꯛꯑꯒ ꯁꯨꯕ ꯖꯪꯒꯣꯜ ꯁꯥ ꯀꯩ ꯁꯥꯃꯨꯅ ꯊꯜꯂꯕ ꯖꯪꯒꯣꯜ ꯂꯥꯛꯑꯒ ꯀꯛꯑꯒ ꯁꯤꯗꯩꯁꯤꯗ ꯃꯩꯇꯩꯒꯤ ꯃꯐꯝꯅꯦꯅ ꯂꯩꯗꯅ ꯉꯁꯤ ꯃꯩꯇꯩ ꯅꯤ ꯍꯥꯏꯗꯅ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯃ ꯂꯤꯡꯗꯅ ꯂꯩꯕꯤꯔꯝꯕꯁꯦ ꯃꯩꯇꯩ ꯑꯣꯏꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯅ ꯂꯩꯕꯤꯌꯨꯀꯣ ꯑꯁꯪꯕ ꯁꯃꯥ ꯍꯣꯏ ꯍꯣꯏ ꯇꯧꯕꯤꯔꯣ ꯑꯣ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯅꯨꯡꯉꯥꯏꯖꯩ ꯇꯧꯕꯤꯔꯣ ꯍꯣꯏ ꯑꯩꯒꯤ ꯌꯨꯇꯨꯕꯀꯤ ꯃꯇꯥꯡꯁꯨ ꯂꯣꯏꯁꯤꯟꯖꯒꯦ ꯁꯤꯒꯤ ꯌꯥꯝ ꯁꯥꯡꯅ ꯃꯇꯦꯛ ꯈꯔ ꯇꯧꯕꯤꯔꯣ ꯂꯣꯏꯅ ꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕ ꯅꯤꯡꯊꯤꯔꯦ ꯀꯨꯟꯖꯔ ꯑꯁꯪꯕ ꯊꯝꯕ ꯂꯣꯏꯅ ꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕ ꯅꯤꯡꯊꯤꯔꯦ ꯀꯨꯟꯖꯔ ꯑꯁꯪꯕ ꯊꯝꯕ
ꯄꯨꯡ ꯌꯩꯕꯗꯤ ꯄꯨꯡ ꯌꯩꯕ ꯌꯥꯎꯗꯣꯏ ꯅꯠꯇ꯭ꯔꯣ ꯌꯥꯎꯅꯦꯕ ꯂꯩꯕ꯭ꯔꯣ ꯈꯨꯟꯒꯤ ꯑꯣꯏꯅ ꯈꯣꯖꯥꯏꯗꯩ ꯅꯦꯛꯇꯣꯔꯤꯕ ꯑꯗꯣ ꯈꯨꯟꯒꯤ ꯑꯉꯥꯡꯁꯤꯡꯗ ꯄꯨꯡ ꯌꯩꯕ ꯖꯒꯣꯏ ꯇꯝꯕ ꯄꯥꯝꯖꯕꯗꯣ ꯑꯗꯣ ꯑꯁꯣꯝꯗ ꯁꯤꯅ ꯀꯣꯟꯅ ꯃꯤꯇꯤꯡ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯑꯃꯠꯇꯁꯨ ꯇꯥꯗ꯭ꯔꯤ ꯑꯃꯁꯨ ꯂꯥꯛꯏꯌꯦ ꯕꯦꯝꯃꯁꯤꯡ ꯌꯨꯝꯁꯤ ꯀꯔꯥꯏꯋꯥꯏꯒꯤꯅꯣ ꯑꯩ ꯕꯣꯔꯍꯥꯠꯀꯤ ꯅꯠꯇꯦ ꯏꯄꯥꯝ ꯀꯔꯣꯝꯒꯤꯅꯣ ꯑꯩ ꯍꯣꯖꯥꯏꯒꯤ ꯍꯣꯖꯥꯏ ꯀꯔꯤ ꯈꯨꯟꯒꯤ ꯑꯝꯇꯣꯂꯥꯒꯤ ꯑꯝꯇꯣꯂꯥꯒꯤ ꯑꯣ ꯁꯤꯗ ꯃꯤꯇꯤꯡ ꯌꯥꯎꯕ ꯂꯥꯛꯄꯤꯔꯤꯃꯤꯅ ꯆꯪꯕꯤꯌꯨ ꯑꯣꯖꯥ ꯃꯤꯡꯗꯨ ꯀꯔꯤꯕ ꯑꯩ ꯀꯣꯟꯁꯝꯅꯕ ꯀꯤꯁꯣꯔ ꯀꯧꯏ ꯑꯩ ꯀꯣꯟꯖꯝꯂꯣ ꯀꯔꯣꯝ ꯀꯣꯟꯖꯝꯅꯣ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯍꯣꯝꯗꯤ ꯀꯁꯥꯔꯒꯤꯅꯤ ꯀꯁꯥꯔ ꯏꯆꯥꯒꯤ ꯇꯨꯀꯣꯒꯤ ꯏꯆꯥꯒꯤꯔꯣ ꯏꯆꯥꯒꯤ ꯏꯆꯥ ꯀꯣꯟꯖꯝ ꯂꯩꯀꯥꯏꯒꯤ ꯏꯆꯥꯗꯤ ꯀꯣꯟꯖꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯍꯣꯏꯅ ꯑꯗꯨꯒꯩ ꯍꯧꯔꯒ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯁꯦ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯡꯂꯥꯎꯕꯤꯗ ꯍꯣꯡꯕ ꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯒꯩ ꯄꯨ ꯀꯥꯏꯅꯕꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯩ ꯕꯦꯔꯥꯈꯥꯟꯗ ꯂꯩ ꯇꯨꯀꯣ ꯕꯦꯔꯥꯈꯥꯟꯗ ꯇꯨꯀꯣ ꯕꯦꯔꯈꯥꯜꯒꯤꯁꯦ ꯑꯗꯣ ꯀꯣꯟꯖꯝꯁꯦ ꯑꯩꯁꯨ ꯀꯣꯟꯖꯝꯅꯤꯅꯦ ꯄꯨ ꯀꯥꯏꯅꯕ ꯀꯥꯏꯅꯗꯕ ꯀꯣꯟꯖꯝꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯗꯤ ꯊꯝ ꯇꯥꯏꯅ ꯍꯣꯏ ꯑꯣꯖꯥꯒꯤ ꯃꯤꯡꯗꯨ ꯀꯔꯤꯑꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯣꯟꯁꯝꯅꯕ ꯀꯤꯁꯣꯔ ꯅꯕꯀꯤꯁꯣꯔ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤꯒꯦ ꯑꯩ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯇꯧꯋꯦ ꯁ꯭ꯀꯨꯜ ꯁꯔꯀꯥꯔꯒꯤꯔꯣ ꯁꯔꯀꯥꯔ ꯅꯠꯇꯦ ꯄ꯭ꯔꯥꯏꯚꯦꯠꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯣꯜ ꯏꯟ ꯃꯅꯥ ꯑꯁꯥꯝꯗ ꯂꯩꯌꯦꯕ ꯁꯤ ꯁ꯭ꯀꯨꯜꯁꯦ ꯀꯩꯅꯣꯒꯤꯗꯨꯔꯣ ꯁꯣꯝꯀꯨꯃꯥꯔ ꯃꯆꯥꯅꯨꯄꯥꯅ ꯑꯣꯏꯔꯤꯁꯤꯗꯔꯣ ꯅꯠꯇꯦ ꯁꯣꯝꯒꯥ ꯃꯆꯥꯅꯤꯄꯥꯕꯨꯗꯤ ꯁꯤ ꯀꯩꯅꯣ ꯍꯣꯡꯀꯣꯔꯗꯦꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤꯅ ꯖꯥꯇꯤꯌ ꯕꯤꯗ꯭ꯌꯥꯂୟ ꯀꯧꯋꯦ ꯖꯥꯇꯤꯌ ꯕꯤꯗ꯭ꯌꯥꯂꯌꯁꯦ ꯑꯣꯜ ꯑꯁꯥꯝꯗ ꯂꯩꯌꯦꯕ ꯌꯨꯝꯗꯤ ꯀꯔꯥꯏꯋꯥꯏꯗ ꯌꯨꯝ ꯑꯩ ꯈꯤꯇꯪ ꯆꯠꯂꯒ ꯂꯩ ꯑꯣꯖꯥ ꯕꯟꯗꯅꯥ ꯍꯣꯏ ꯑꯗꯥꯏꯗꯔꯣ ꯑꯩ ꯍꯦꯛꯇ ꯊꯪꯅꯔꯤꯗꯨꯅꯤ ꯍꯦꯛ ꯊꯪꯅꯔꯤꯗꯣ ꯑꯗꯨꯅꯤ ꯑꯗꯣ ꯍꯥꯊꯨ ꯃꯟꯈ꯭ꯔꯦ ꯑꯗꯒꯤ ꯌꯨꯝꯁꯨ ꯃꯆꯥꯏ ꯂꯩꯕꯅꯤꯅꯕ ꯑꯗꯨꯅꯤ ꯑꯣꯖꯥꯁꯨ ꯀꯣꯟꯁꯝꯅꯦꯕ ꯑꯩ ꯀꯣꯟꯖꯝꯅꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯒꯨꯔꯨꯗꯦꯕ ꯂꯩꯅꯀꯣ ꯖꯨꯝꯂꯥꯏ ꯑꯗꯨꯃꯥꯏꯅ ꯒꯨꯔꯨꯗꯦꯕ ꯍꯥꯏꯅ ꯑꯗꯨ ꯈꯪꯕꯤꯕ꯭ꯔꯥ ꯕꯦꯔꯈꯥꯟꯗ ꯂꯩꯕꯁꯦ ꯂꯩ ꯈꯪꯉꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯂꯥꯞꯅꯕꯅꯤꯅ ꯑꯃꯅ ꯑꯃ ꯇꯧꯏ ꯑꯃꯅ ꯑꯃ ꯇꯧꯏ ꯑꯗꯨꯅ ꯍꯣꯏ ꯃꯔꯛꯇ ꯀꯩꯅꯣꯗ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ ꯀꯩꯅꯣꯗ 3ꯗ ꯆꯠꯂꯨꯏꯌꯦꯕ ꯈꯣꯏꯔꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯊꯤꯕꯤꯔꯕ ꯏꯆꯥꯁꯤꯡ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯦ ꯑꯗꯨꯕꯨ ꯑꯩ ꯏꯆꯥ ꯌꯥꯎꯗꯦ ꯏꯆꯥ ꯌꯥꯎꯗ꯭ꯔꯤꯌꯥ ꯀꯩꯅꯣ ꯆꯍꯤ ꯀꯌꯥꯝ ꯁꯨꯔꯒꯦ ꯑꯗꯨ ꯅꯨꯄꯤ ꯊꯤꯕꯕꯨꯗꯤ ꯀꯨꯏꯔꯦ ꯏꯆꯥ ꯌꯥꯎꯗꯦꯕ ꯏꯆꯥ ꯌꯥꯎꯗꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥꯗꯤ ꯌꯥꯎꯍꯟꯕꯤꯌꯨ ꯁꯤꯗ ꯂꯩꯔꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯁꯤꯗ ꯂꯩꯔꯛꯄꯁꯦ ꯑꯩꯈꯣꯏ ꯍꯣꯖꯥꯏꯗꯒꯤ ꯂꯥꯛꯄ 77ꯗ ꯂꯥꯛꯄꯅꯤ 77ꯗ ꯑꯗꯨꯗꯤ ꯑꯣꯖꯥꯗꯤ ꯌꯥꯝ ꯄꯤꯛꯑꯝꯈꯤꯅꯤ ꯃꯇꯝꯗꯨ ꯀꯌꯥꯝ ꯆꯥꯎꯔꯦ ꯀ꯭ꯂꯥꯁ 1 2 ꯀꯥꯔ ꯂꯥꯛꯄꯅꯦ ꯍꯣꯖꯥꯏ ꯀꯔꯤ ꯈꯨꯟꯗꯒꯤ ꯂꯥꯛꯄ ꯅꯟꯗꯄꯨꯔꯗꯒꯤ ꯅꯟꯗꯄꯨꯔꯒꯤ ꯌꯥꯝ ꯂꯩꯅꯦ ꯑꯁꯤꯒ ꯑꯅꯝꯕ ꯅꯟꯗꯄꯨꯔꯒꯤ ꯉꯥꯛꯇꯅꯤ ꯌꯨꯝꯅꯥꯛ 25 30 ꯂꯩꯕꯁꯤꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯀꯁꯥꯔ ꯊꯥꯡꯖꯝ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯃꯝꯇꯣꯝ ꯃꯆꯥꯁꯤꯡ ꯑꯃ ꯃꯣꯏ ꯀꯁꯥꯔꯒꯤꯅꯤ ꯑꯇꯩꯅ ꯑꯅꯝꯕ ꯍꯣꯖꯥꯏ ꯅꯟꯗꯄꯨꯔ ꯅꯠꯇ꯭ꯔꯒ ꯑꯝꯇꯣꯂꯥꯒꯤ ꯌꯨꯝ ꯑꯃꯅꯤ ꯑꯅꯝꯕ ꯌꯨꯝ ꯑꯃꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯣ ꯃꯣꯏ ꯀꯁꯥꯔꯔꯣꯝꯗꯒꯤꯅꯤ ꯑꯍꯟꯗ ꯂꯩꯈꯤꯗꯦ ꯅꯠꯇꯦ ꯑꯣꯖꯥ ꯌꯨꯝꯗꯤ ꯀꯩꯅꯣ ꯍꯤꯡꯒꯣꯜꯗꯤ ꯀꯔꯤꯅꯣ ꯃꯤꯌꯥꯗꯤꯔ ꯃꯤꯌꯥꯗꯤꯅꯤ ꯍꯣꯏꯅꯦ ꯃꯤꯌꯥꯗꯤ ꯉꯥꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯃ ꯑꯅꯤꯈꯛ ꯌꯥꯎ ꯃꯥꯜꯂꯦ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯣꯏꯔꯛꯀꯅꯤ ꯀꯩꯅꯣꯗ ꯃꯤꯁꯤꯡꯁꯦ ꯉꯁꯤ ꯆꯍꯤꯃꯨꯛꯀꯤ ꯃꯅꯨꯡꯗ ꯃꯥꯅ ꯑꯩꯈꯣꯏ ꯔꯦꯜꯋꯦꯒꯤ ꯁꯤꯒꯩꯁꯦ ꯂꯝꯗ ꯇꯥꯔꯝꯕꯅꯦꯕ ꯑꯗꯩ ꯃꯁꯥꯒꯤ ꯂꯝ ꯈꯔ ꯂꯩꯖꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯔꯦꯜꯋꯦꯅ ꯑꯦꯕꯤꯛꯁꯟ ꯇꯧꯅꯤ ꯍꯥꯏꯕꯗꯒꯤ ꯄꯞ ꯊꯨꯒꯥꯏꯅ ꯆꯣꯡꯊꯣꯛꯈꯤꯕ ꯋꯥꯅꯦꯕ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯃꯤꯌꯥꯗꯤ ꯇꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏꯁꯤꯕꯨꯗꯤ ꯍꯥꯟꯅꯗꯤ ꯃꯤꯌꯥꯗꯤ ꯐꯩ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯈꯣꯂꯥ ꯀꯔꯤ ꯕꯣꯔꯈꯣꯂꯥ ꯍꯦꯛꯇ ꯍꯥꯏꯔꯨꯏ ꯀꯣꯛꯁꯤꯗ ꯕꯣꯔꯈꯣꯂꯥꯗ ꯀꯨꯏꯅ ꯂꯩꯔꯨꯕ ꯑꯗꯨꯅꯅꯤ ꯕꯣꯔꯍꯥꯠꯇ ꯂꯥꯛꯆꯕꯁꯦ ꯑꯣꯖꯥꯒꯁꯨ ꯊꯦꯡꯅꯖꯕ ꯅꯨꯡꯉꯥꯏꯖꯩ ꯁꯤꯅꯤ ꯑꯩꯅ ꯕꯣꯔꯍꯥꯠꯇ ꯂꯥꯛꯆꯕ ꯑꯣꯖꯥ ꯕꯟꯗꯅꯥꯅ ꯑꯩꯈꯣꯏꯒꯤ ꯗꯤꯕ꯭ꯔꯨꯒꯔꯒꯤ ꯇꯤꯂꯥꯄꯇꯤꯗꯨꯗ ꯊꯦꯡꯅꯖꯕꯗꯨꯗ ꯃꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯅꯤ ꯑꯗ ꯑꯩꯁꯨ ꯏꯜꯂꯛꯑꯒꯦꯅ ꯍꯥꯏꯕꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯆꯔꯝꯒꯦ ꯑꯗꯨꯒ ꯈꯨꯟꯒꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤꯒ ꯍꯥꯏꯅ ꯁꯨꯝ ꯈꯪꯍꯟꯖꯔꯝꯒꯦ ꯍꯥꯏꯕꯗꯒꯤ ꯑꯩ ꯏꯟꯖꯔꯛꯄꯅꯤ ꯑꯗꯣ ꯉꯁꯤꯁꯤ ꯃꯔꯨ ꯑꯣꯏꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯣꯏꯅ ꯈꯨꯟꯒꯤ ꯑꯣꯏꯅ ꯅꯍꯥꯔꯣꯜꯁꯤꯡꯒꯁꯨ ꯄꯨꯟꯅ ꯋꯥꯐꯝ ꯈꯔ ꯈꯟꯅꯅꯤꯡꯉꯤ ꯍꯥꯏꯗꯅ ꯇꯧꯕꯗꯨꯗ ꯑꯗꯒꯤ ꯏꯁꯩ ꯍꯣꯂꯤ ꯇꯝꯕꯒꯤꯗꯨꯁꯨ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯍꯟꯕꯤ ꯏꯇꯩꯃ ꯍꯥꯏꯒꯗ꯭ꯔꯥ ꯏꯟꯗꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯥꯏ
muri kabok yolhobaduni ado sidi ado sidaisda borhata leiriba maitai jingi kijiktang haina laibak thiba haitare maitai akhoi hairiba kuntaret ngasai song kumar na jo haibi gre leiriba singsi machoi yum aswaida yum ani heklei aswaida yum ahum heklei tawdana leiba macai chaina railway gi aina lepchariba sina makha thangba saruk ni ngasai akhoi gi thorani gi mayum daga chachuruba guru mayumgi parlor ga tahobi na ibema dugi ga chacharubaduna railway station gi akhoi awang maikai dani sumain tawdana macai mokoi asomdana yum ahum sumain tawdana adegi ngasai muri kabo yolobi akhoi mayokna na kano dukan ani lehoba sumain tawdana leibase macai leiba sini ado yum thungna basi chachaba ngamgadawba mandre adu thaba inghang tawnaba prospect leiba naharol sing lai su tawnaba khoigi thawai yauna tawnaba yauri aduga swaidadi thodo yamna oja bandana hoigumbi leibanina khoigi maitai gi kari gi loan gi kari gi di thodo yamna aina adug yamna haijaningai leitabrai khanjai sumain tawdana ngasi gi mamdo manungduda Manipuri People Funds ki President Vice President Advisor na lakpidana gi mayam khogi mifam pangthoi adu chini makoi gi seisda yamna nungai jabamna maitai machoi yumthong kuntret khak leiraga chu masa gi pata mi ama ani di akhoi pata tadriba yawi bharada leiba yawi haiba adumaina tamjai ado takpirei ado ayam loina makti masa gi lam halaman haktakta jangol kokpiramba kaidobada yawrakpa aduna moina pata tabasi miadi phangba miadi taba haidana hai si tawraga yam penjaribdi mafam sida leiriba maitai liasu likna yumthong kuntret khak leibasi amaga yam nungsi chanana loinamak awa anada mateng pangnabagi muongda lei hainasu tajai mayam si seista meeting chathari masi tawraga akhoi horen numidang waramgi train da Guwahati bawa chachanaba ai oina di ticket Guwahati bawa di ai kadaida kubja jagadamno kadaida ma khoi dipuda mukungadra kozai da bukungadra langka da bukungadra jogijan da bukungadra ai palefam leijadri hata nungaiba amaro pangsing ojajing khangna chana jabasing pau phauna jareraga ai kumtha ningba jaga amada heta kumtha jadorimni aduna ai ngasigi borhat ngasi lakchabagi borhat khongchat asi borhat haribo khungang sida maitei yum kutre khakta leita gaso makoina lam kanjadana adu masigi mamdo laisang sawasi sarkar gi senthang na sagibani hai ado semje hena chawkhatna na bahandak su sarkar na paisa pibirakpagi asa tawna jari masita tauri haidana aigonda Song Kumar khungi president oiriba gangbura oiriba Song Kumar na ngasai takpirakhare ado masi haijaraga ngasi ahagna borhata maitai sing unajaraba borhat haiba lamdam masida Charai Dio district Assam gi manung chanba Assam gi district ama oriba Charai Dio district ta leiriba maitai sing maitai yung kuntret khak lei macai lei haidaba chi paudam jabagi paring asi matang asida loisinjage tabiriba yengbiriba khwai punamaki mafamda sanathongi manendra konsum ehakna amukka su hanna noluk